ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯝꯄꯨꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯑꯩꯁꯨ ꯄꯥꯎꯁꯦ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯊꯣꯛꯏꯕ ꯑꯋꯥꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯏꯕꯁꯦ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯦ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯏꯪꯉꯅꯤ ꯁꯥꯟꯇꯤ ꯂꯥꯛꯑꯕꯅꯤ ꯄꯤꯁ ꯄꯣꯔꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯅ꯭ꯌꯨꯁ ꯄꯥꯕ ꯐꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯁꯁꯦ ꯀꯗꯥꯏꯗꯅꯣ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯃꯁꯤꯃꯇꯪ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯁꯨꯡꯂꯥꯟ ꯂꯥꯜꯂꯨꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯗꯩꯗꯤ ꯃꯩꯇꯩ ꯂꯤꯄꯨꯜ ꯑꯗꯩ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯅ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯉꯥꯛ ꯁꯦꯟꯅꯔꯤꯅꯦꯕꯀꯣ ꯉꯥꯛꯏꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯗ ꯇꯧꯏꯅꯦ ꯍꯥꯏꯕ ꯄ꯭ꯔꯣꯇꯦꯛꯁꯟꯅꯤꯀꯣ ꯃꯣꯏꯒꯤ ꯃꯐꯝꯗ ꯆꯪꯉꯒ ꯀꯨꯀꯤ ꯃꯐꯝꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯀꯥꯞꯁꯤꯜꯂꯨꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯄꯥꯔꯃꯤꯁꯟꯁꯨ ꯁꯔꯀꯥꯔꯅ ꯑꯌꯥꯕ ꯄꯤꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯕ ꯋꯥꯔꯃꯛ ꯅꯠꯇꯦꯕ ꯁꯝꯅ ꯌꯦꯡꯉꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯖꯁ ꯃꯈꯣꯏꯗꯤ ꯇꯨꯝꯃꯤꯉꯩꯗ ꯃꯣꯏꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯥꯛꯑ ꯀꯥꯞꯁꯤꯜꯂꯝꯃꯤ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯆꯥꯟꯁ ꯂꯧꯀꯥꯟꯗ ꯇꯨꯃꯤꯟꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯐꯣꯡꯅꯉꯩꯗꯤ ꯁꯨꯡꯇꯧ ꯇꯧꯗꯦ ꯑꯗꯨꯒꯨꯝꯕ ꯃꯔꯝꯒꯤꯗꯃꯛꯇ ꯉꯥꯛ ꯁꯦꯟꯅꯅꯕꯅꯦꯕꯀꯣ ꯑꯗꯨꯗ ꯐꯥꯎꯗ ꯊꯋꯥꯏ ꯊꯥꯕ ꯌꯥꯎꯔꯦ ꯃꯣꯏꯅ ꯃꯊꯛꯇꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯞꯊꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯀꯔꯤꯒꯤꯅꯣꯕ ꯂꯃꯟ ꯁꯨꯡꯈꯨꯝ ꯈꯨꯝꯕꯤꯗ꯭ꯔꯤꯁꯦ ꯃꯩꯇꯩꯈꯩꯁꯦ ꯂꯣꯏꯅꯃꯛ ꯁꯤꯅꯕ ꯍꯥꯠꯅꯕ ꯇꯨꯝꯅꯕ ꯂꯣꯏꯕ ꯉꯥꯏꯔꯤꯔꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯑꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯗꯤ ꯀꯔꯤ ꯑꯣꯏꯕꯤꯔꯝꯒꯅꯤ ꯏꯒꯤ ꯍꯦꯛ ꯃꯔꯤ ꯃꯄꯥꯔꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯐꯝ ꯁꯨꯡꯐꯝ ꯐꯪꯗꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯄꯥꯎꯁꯦ ꯃꯣꯕꯥꯏꯜꯁꯦ ꯑꯣꯠꯄ ꯈꯨꯗꯤꯡ ꯃꯈꯟ ꯉꯥꯛꯇꯅꯤ ꯀꯞꯄꯤꯕ ꯅꯥꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯀꯞꯄꯤꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯍꯁꯕꯦꯟꯁꯦ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯝꯗ ꯀꯅꯥꯅ ꯌꯦꯡꯗꯣꯏꯅꯣ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯀꯔꯤꯅꯣ ꯁꯦꯟ ꯈꯔ ꯄꯤꯔꯒ ꯃꯤꯒꯤ ꯃꯄꯨꯟꯁꯤꯁꯦ ꯂꯥꯛꯈꯤꯒꯗ꯭ꯔꯣ ꯑꯗꯨꯁꯨꯅ ꯌꯥꯗꯦꯕ ꯄ꯭ꯔꯖꯥ ꯂꯩꯇ꯭ꯔꯗꯤ ꯁꯔꯀꯥꯔ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯚꯣꯠ ꯄꯤꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯅꯍꯥꯟꯅ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯒꯗꯤ ꯊꯨꯞꯆꯤꯟꯗꯅ ꯂꯣꯏꯔꯝꯃꯅꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯄꯤꯛꯈ꯭ꯔꯕꯁꯤꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤꯐꯥꯎꯗ ꯁꯥꯟꯇꯤ ꯄꯨꯕꯤꯔꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯃꯁꯤꯒꯤ ꯈꯨꯜꯂꯥꯎꯁꯦ ꯂꯥꯎꯒꯦꯅ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯑꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯅꯤ ꯃꯌꯥꯝ ꯋꯥꯡꯉꯨ ꯃꯅꯤꯡ ꯁꯥꯕꯜꯒꯤ ꯃꯅꯤꯡꯒꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯑꯀꯥꯁꯣꯏꯗꯒꯤ ꯃꯤꯑꯣꯏ 4 ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯃꯤꯑꯣꯏ 3 ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ ꯃꯤꯑꯣꯏ ꯑꯃꯗꯤ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯃꯈꯣꯏ 3ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯋꯥꯡꯉꯨ ꯁꯥꯕꯜ ꯃꯅꯤꯡ ꯆꯤꯡ ꯃꯩꯆꯥꯛꯄꯤ ꯆꯤꯡꯈꯣꯡꯗꯒꯤ ꯐꯪꯈꯤꯕꯅꯤ ꯃꯈꯣꯏ 3ꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯗꯥꯛꯐꯝꯁꯤꯡ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯕ ꯃꯈꯣꯏ 3 ꯑꯗꯨꯗꯤ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯑꯀꯥꯁꯣꯏꯗꯒꯤ ꯊꯧꯗꯥꯝ ꯏꯕꯣꯝꯆꯥ ꯆꯍꯤ 95 ꯏꯕꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯗꯥꯝ ꯑꯅꯟ ꯁꯤꯡ ꯆꯍꯤ 19 ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟ ꯁꯤꯡ ꯆꯍꯤ 32ꯅꯤ ꯑꯍꯟꯊꯦꯝ ꯗꯥꯔꯥ ꯁꯤꯡ ꯆꯍꯤ 53ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯈꯨꯜꯉꯥꯛꯄꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ 4 ꯊꯤꯕ ꯆꯠꯄꯗ ꯃꯈꯣꯏ 3ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯍꯟꯊꯦꯝ ꯗꯥꯔꯥ ꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯅ ꯇꯣꯡꯈꯤꯕ ꯁꯥꯏꯀꯜ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯄꯥꯏꯈꯤꯕ ꯊꯥꯡ ꯑꯃꯗꯤ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯅꯣꯡꯃꯩ ꯇꯣꯛꯅꯤꯡ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯐꯪꯕ ꯉꯝꯈꯤ ꯋꯥꯡꯉꯨ ꯃꯅꯤꯡ ꯁꯥꯕꯜꯒꯤ ꯃꯅꯤꯡꯒꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯋꯥꯡꯉꯨ ꯃꯅꯤꯡ ꯁꯥꯕꯜꯗꯒꯤ ꯄꯨꯈ꯭ꯔꯝꯕꯝ ꯅꯤꯡꯊꯦꯝꯆꯟꯗ꯭ꯔ ꯁꯤꯡꯅ ꯉꯔꯥꯡ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯍꯥꯎꯇꯛ ꯇꯝꯐꯥꯛ ꯈꯨꯅꯧꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇ꯭ꯔꯤꯉꯩꯗ ꯁꯤꯡ ꯆꯜꯂꯤꯉꯩꯗ ꯆꯤꯡ ꯃꯊꯛꯇ ꯂꯩꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯗꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯁꯤꯗꯕꯨ ꯀꯅꯥꯅ ꯄꯦꯟꯗꯣꯏꯅꯦꯕ ꯂꯩꯇꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯆꯤꯡ ꯑꯁꯤꯗꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯆꯔꯤꯁꯦ ꯌꯨꯝꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯏꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯒꯤ ꯌꯨꯝꯒꯤꯗꯃꯛꯇꯅ ꯁꯤꯡ ꯈꯔ ꯆꯟꯕ ꯆꯠꯆꯕꯗꯕꯨ ꯁꯤꯁꯤꯕꯨ ꯅꯣꯏꯅ ꯍꯥꯠꯄꯤꯕ ꯍꯧꯅꯕ꯭ꯔꯥ ꯅꯣꯏꯅ ꯅꯣꯏ ꯀꯔꯤꯝꯇ ꯉꯁꯤꯐꯥꯎ ꯍꯥꯏꯔꯛꯇꯕꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯁꯦ ꯅꯣꯏ ꯃꯤꯅꯨꯡꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯅꯣꯏꯅ ꯂꯛꯈꯥꯏꯁꯨ ꯌꯥꯔꯣꯏ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯗꯕ ꯑꯁꯣꯟ ꯑꯔꯥꯛ ꯁꯥꯏꯀꯜ ꯑꯃ ꯇꯧꯔꯒ ꯌꯨꯝꯒꯤ ꯁꯤꯡ ꯈꯔ ꯆꯟꯖꯅꯕ ꯂꯥꯛꯄꯁꯤꯐꯥꯎꯗ ꯍꯥꯜꯂꯗꯤ ꯅꯣꯏꯅ ꯃꯁꯤꯗꯩꯁꯤ ꯀꯔꯤꯗ ꯄꯤꯁ ꯄꯥꯝꯃꯤꯅꯣ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯣꯏ ꯄꯤꯁ ꯄꯥꯝꯃꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ
कुकी कम्युनिटी मीना पीस पामे सिबु कर्म मखन की पीस नो कप्पल लाउरिबदो उबो फंगिदब्रा अइन हाइबो मयामना मसिदे जिगा मसा मसा मपुर जिगा हातुगा मोगी इमुंग द फैमिली दा अवाबा ताहलगा मसि कर्म मखनि पीस नो मसि जिना पिसुंगला लाव अदुना नोइना अदुगमा तात तब पीस 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 हारगा हासिनरगा मोना मोना लोना खोइदा कापगा हातपदो मदु याम थिना फत्ते अदुमाय तरो पिसुंगला लाकदबने अदुदी तुंगदब खतने अदु मतुंगदा अमका मसिगी न्यूज़ याउसे मी लाइखिद्रबदुगी फोन तौबा कांदा पायरगा करेम कोथेना न तौबिबसे फोन दो थांगतरे थांगलरो तना नोइने फोन दो थांगलगा मीबो अदमाय सानाबो हौबिबो मणिपुरदा नुंसीना मयाम लैबा पीखिबनी अदुगी हौरखमदो खंगदबिदा काउखरबो अदुगा नुंसीना लैरमदगी सुमायना इरांगे थोए थोगदी मसि मतौ करमना इंगकनी हानगी दमाय लेनिंगबे सुगाम गामदबै मोंगनी मदुना मतंग मतंग ताबदम लाना से पामी नत्रा अदुदो पामीदो फरे करीम कायदे अखोयगी मणिपुरदगी लोइनमक नहा लैरे वार से सोकनानबा अदुगा हुजिक फाउदा सरकारना तुमिन्ना लैबी करगी लैबीनो मसिने हंगदेनिगे गवर्नमेंट अमा पायरगा सेंट्रल गा वारी सानरगा नोंगिनी द इंहनबा याबजे सोमिंग इंहनबा गमद्रिजे करिगिरो अदुगा पिखरबा स्टेट अमदा असुक याम कुइना वार sok pikrabis tu jika cahi fasil tu ini hujuk pagi irang sungguh lu ini aku ibu hai karena mana aku ya ada di irang lagi aku jadi nungai bu kamai nungai tu ini Manipur dah aiki mari mata kaya ama lagi iki mari lagi aduh ke icin ini aku kena cana bawa sujam lagi pada i mari nggak tani loy nama mayam dah awak mata ada kan aku ini kamai nungai tu ini santi pura lah hai kan tu ni aku ini nungai tu je masih bau dah kang dah lagi karena mana aku ini nungai ni atau bayi orang kang dia aku sungai nungai tu na sarkar dia tabiu मपान मैतई फाउद असुचाम थमोय सोकना नुंगाइत्रगदी मणिपुर अवा ना ताइब इचिन इनावदी करी ओरमगनी अदुगा मसिग वीडियो जेवना सिबु समायना मु फोन थांगलगा तविबा हुना ब्रा सिबु हेलो 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 कइनो चिंते त माकी हेलो हेलो कोई दादा दादी कनो तो बिगनो को कमान कइगिनो एखोय लमदा थारिसे कथत पोरितु सेदो होया दादा के सुमता बिगनो को ना नते एखोय कुकी ना करियर अम्बा थबक तोब्रा कइगिनो कुकी लमदा तुम कोइबा लाएसे पंकोय कोई गनु कुकी की लमदा पंकोय कोया कनु भूखने सब यो मुझे तक चारगा ले अजीनो नि अंत न कनानो न कनानो हां हेलो कईगिनो एखोय गी लमदा लागा नोय कईगिनो एखोय गी लमदा नोय अदुम लाएसे नते नते खुला जुमोन अफा फा गता पैसे लगा तौइसों ती किला दो चिचोय पाही चाहे के का दादा अमित शाह को वही पूछना चाहता है मोदी को क्यों मारता है ये सारी लूसिक आदमी को हाँ उसका छोटा सा बच्चा है ना 4 साल का 4 महीना का रो रहा है पापा का है हम लोग देख के अच्छा लगता है क्या हम लोग को भी रोना तू बोम का खोले पेरा बोम सर्च लाइट का खोले तू आदिजे कइनो मनिंग अहुम लग सुरे सिजे 이거 미로 아이 쿠키 아이 같이 하면은 미 러시오 그이노네 막 꼬이기 수파 한명이 넘발이지 뭐 하초 하토피바 아두가 폰도 저 समाने करेंगे
ꯃꯅꯤꯄꯨꯔꯁꯦ ꯃꯣꯏꯒꯤ ꯂꯝ ꯑꯣꯏꯔꯖꯥꯠꯅꯤ ꯑꯗꯨꯅꯅꯦ ꯃꯣꯏꯒꯤ ꯂꯝꯗ ꯍꯥꯏꯕꯗ ꯁꯤꯗ ꯐꯥꯎꯗ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯤꯁꯤꯡꯅ ꯑꯆꯧ ꯑꯆꯧꯕ ꯑꯗꯨꯒ ꯕꯥꯎ ꯃꯤꯔꯦꯟ ꯈꯣꯏꯅꯗꯤ ꯎꯕꯤꯔꯝꯗꯅ ꯇꯣꯛꯑꯦ ꯑꯗꯨꯒ ꯎꯔ ꯐꯥꯎꯗ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯈꯥꯡꯖꯤꯟ ꯂꯩꯕ ꯁꯤꯗ ꯊꯋꯥꯏ ꯊꯥꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯦꯡꯕ ꯃꯔꯤꯟꯅꯤ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯥꯡꯉꯝꯃꯤꯁꯦ ꯐꯃꯨꯡꯗ ꯐꯝꯃꯒ ꯑꯩꯈꯣꯏ ꯇꯧꯅ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯅꯤ ꯑꯁꯦꯡꯕ ꯇ꯭ꯔꯨ ꯍꯤꯔꯣ ꯍꯥꯏꯕꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯂꯝꯕ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯃꯩꯇꯩꯒꯤ ꯏꯒꯤ ꯃꯔꯤꯟꯅꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯗꯨꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅꯒ ꯃꯣꯏꯅ ꯀꯔꯦꯝꯕꯁꯦ ꯃꯁꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯦꯝ ꯃꯁꯤ ꯍꯦꯛ ꯏꯃꯨꯡꯗ ꯏꯆꯤꯟ ꯏꯅꯥꯎꯃꯛꯇ ꯊꯣꯛꯑꯝꯃꯒꯗꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯒ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕꯤꯗ ꯀꯃꯥꯏꯅ ꯈꯥꯡꯉꯝꯒꯅꯤ ꯃꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯃꯣꯔꯦꯗ ꯑꯃꯨꯛ ꯑꯌꯥꯔꯕꯤ ꯑꯃ ꯁꯤꯔꯦ ꯑꯁꯤꯕꯨ ꯑꯃꯈꯛꯇꯪꯇ ꯌꯥꯎꯏ ꯍꯥꯏ ꯏꯃꯨꯡꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯃꯃꯥ ꯃꯄꯥꯗꯣ ꯀꯔꯤꯅꯣ ꯑꯣꯏꯔꯝꯗꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯨꯕꯨ ꯁꯤꯗ ꯌꯥꯝꯕꯨꯡ ꯀꯩꯀꯨꯅ ꯊꯥꯒꯠꯂꯦ ꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯍꯧꯖꯤꯛ ꯆꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯑꯅꯟꯒꯤ ꯂꯣꯏꯅꯕꯤ ꯑꯉꯥꯡ ꯑꯃꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ masa-masasing post-mortem hada 제님스타 Kamu ibu juga ani ni. Papa mapa sih juga boy ni ni sa anak Berarti kai surga satu nuga. Sing mana calaga adigi sing yolaga tu mana cacabi muni atu kumuna samana dum tabok yang suba la media mo samana hangdong da nga sina gum sina bisi nungaite. Tapi da si thauthok suguma kaya matung torokini larabadi nongmogi chara chade adamne suba chakani phanga potuna yolaga aduna sewona sabai mungsida samana toradi larabadi amma manini hal pebam na eba si pebam ni pabum bena si ta bani aseman pabum be samana toradi larabadi lo hato piro ko hingam dare sini je ko ki kaka ko mama ko daga ni sini samana dum to larabadi masinga me halije larabadi karisa leiduno tabok suda ni kana thabiduna larabadi kana thabiduna yo mai sa ba da mira larabadi bila tabla larabadi thamoi pale ni ne bazo suda ni kana ni bizari nu si ba sa ba am suda suda mana kya guri yeng leiduno lagi film si tasena da penda bagi penda ngastani ado lagi driba mapam sa gi no masani panu mana ada macak sih umum mana pani pani panu pani mai no pani macane imu plok ne ba ne ba pani macak Hana jua bukan papa kan ama sibu mayam yengune achumma wai natra isesina hairi lairaba ta awaba nangi aduga lairaba gini singchanba chaluidusu aduga samaina lairaba se halaga noi warga me khanwera kai noina haninga lairaba ta asona rakta napangan ulaga karimta khulai yaute khangamani singchanba laido moise lairaba ni nakhoibu mi ni na kamai khandoinam ta haibiuni noibu mi roba mi oiramagadi laita lairabadubu noi sunga hat kadrane haloi ko makhoi isam chamjabani moi kamaina aduga sarkarna lairaba singjigi puro thakpiro na adoidi thakpiradi moi chingde chalo chingda mine khara mana hai chingde kari singdo chaninga le kari mai thaninga le kai de kino chandujo aduju moi mafam ju natti adu de ko sing hai pitang kara chalu budu sumaina hathuk piradi adu di lairaba mi am phok thok pa yadra kamai charaga kari soro hingdo adu di loina mak yam chumma mo hamne adu di moi makoda cheibe ma hotadi awana tabna hathok pibana phare aduna sarkarna government na loina ma hathok pibana pharani aduga lehauiba kuki singduga ne manipur se panbi hauro aduga yam chakhatpa aduga yam nungai ba do oipiro
ꯑꯗꯨꯇ ꯅꯠꯇꯅ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯀꯧꯈꯠꯂꯒ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯗꯨ ꯄꯥꯝꯃꯝꯕꯅꯤ ꯃꯩꯇꯩꯁꯤꯃ ꯄꯨꯔꯥ ꯇꯨꯝꯕꯁꯤꯔꯥꯕꯨ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯦ ꯀꯔꯝꯕ ꯑꯦꯡꯒꯜꯒꯤ ꯄꯣꯂꯤꯇꯤꯛꯁꯅꯣ ꯆꯍꯤ ꯐꯥꯗ꯭ꯔꯦ ꯃꯩꯇꯩ ꯑꯗꯨꯝ ꯁꯤꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯈꯨꯗꯤꯡ ꯃꯌꯥꯝ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯃꯛꯇ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯍꯤ ꯐꯥꯔ ꯐꯥꯎꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯁꯔꯀꯥꯔ ꯑꯍꯣꯡꯕꯤꯔꯦꯅ ꯃꯥꯏꯛꯇꯗꯤ ꯍꯥꯏ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯏꯆꯥ ꯑꯝꯇ ꯁꯛꯂꯣ ꯑꯩ ꯄ꯭ꯔꯖꯥ ꯂꯩꯇ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯗꯤ ꯑꯗꯨꯝ ꯁꯤꯔꯤ ꯐꯖꯅ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯄꯥꯔꯃꯤꯁꯟꯁꯨ ꯄꯤꯗꯦ ꯈꯨꯠꯂꯥꯏꯁꯨ ꯊꯥꯗꯣꯛꯄꯤꯗꯦ ꯀꯥꯞꯄꯨ ꯍꯥꯏꯅꯁꯨ ꯄꯤꯗꯦ ꯃꯣꯏꯗꯗꯤ ꯀꯥꯞꯍꯜꯂꯤ ꯃꯣꯏꯗꯗꯤ ꯑꯊꯤꯡꯕ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯁꯤꯁꯦ ꯃꯤꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤꯈꯩꯗꯤ ꯑꯗꯨꯝ ꯁꯤꯔ ꯆꯠꯂꯅꯤ ꯁꯤꯗꯤ ꯀꯔꯤꯅꯣꯕ ꯀꯔꯝꯕ ꯑꯦꯡꯒꯜꯒꯤ ꯄꯣꯂꯤꯇꯤꯛꯁꯅꯣꯕ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯇꯨꯝꯕꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯄꯣꯂꯤꯁꯤꯁꯤ ꯌꯥꯎꯔꯛꯄ ꯃꯥꯟꯁꯤꯜꯂꯦ ꯃꯔꯝꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤꯝꯇ ꯑꯦꯛꯁꯟ ꯂꯧꯕꯤꯗꯦ ꯑꯗꯨꯒ ꯑꯋꯥꯕ ꯂꯥꯏꯔꯕ ꯉꯥꯛꯇꯅ ꯑꯗꯨꯝ ꯁꯤ ꯂꯩꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪꯗ ꯌꯥꯎꯕꯗꯨꯁꯨ ꯂꯥꯟꯗ ꯊꯥꯗꯣꯛꯏꯅꯦ ꯈꯟꯗꯅ ꯌꯦꯡꯕꯤꯌꯨ ꯑꯝꯇꯪ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯀꯞꯄꯤꯔꯤꯕ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯩꯅ ꯈꯟꯕꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯕꯁꯤꯗꯩꯁꯤ ꯏꯔꯥꯡ ꯊꯣꯛꯆꯔꯝꯕꯗ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯦꯚ꯭ꯔꯤ ꯅ꯭ꯌꯨꯁ ꯑꯩꯈꯣꯏ ꯂꯧꯔꯒꯅꯦ ꯃꯩꯇꯩ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯃꯄꯥꯟꯗ ꯇꯥꯔꯕꯁꯤꯀꯣ ꯑꯁꯦꯡꯕ ꯑꯩꯈꯣꯏꯁꯦ ꯏ ꯃꯔꯤ ꯑꯃꯠꯇꯅꯦꯅ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯥꯠꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯏꯪꯕꯁꯦ ꯄꯥꯝꯃꯤ ꯃꯁꯤꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯁꯤꯗꯤ ꯅꯠꯇꯅ ꯑꯋꯥꯕ ꯈꯔ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯀꯨꯀꯤ ꯅꯨꯄꯤ ꯈꯔ ꯑꯃꯅ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯒ ꯀꯔꯤꯅꯣ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯤꯗꯣ ꯅꯣꯏ ꯅꯁꯥꯒꯤ ꯍꯧꯔꯛꯐꯝꯗ ꯎꯠꯂꯤꯅꯤ ꯅꯣꯏꯅ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯤꯗꯣ ꯅꯣꯏ ꯅꯁꯥꯒꯤ ꯍꯧꯔꯛꯐꯝꯗ ꯎꯠꯂꯤꯅꯤ ꯑꯗꯨꯅꯤ ꯅꯣꯏꯒꯤ ꯅꯦꯆꯔ ꯑꯗꯨꯗꯨꯅꯅꯤ ꯑꯗꯨ ꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ ꯁꯤꯑꯦꯝꯗꯕꯨ ꯑꯗꯨꯃꯥꯏꯅ ꯊꯤꯅ ꯉꯥꯡꯕ ꯉꯝꯃꯤ ꯑꯗꯨꯏꯗꯤ ꯁꯤꯑꯦꯝꯁꯨ ꯈꯔ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯩꯇꯩ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯩꯔꯝꯃꯒꯗꯤ ꯐꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯤꯔꯝ ꯃꯣꯏꯅ ꯇꯧꯕꯗꯤ ꯀꯔꯤꯝꯇ ꯇꯧꯗꯦ ꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯅ ꯄꯤꯁ ꯄꯨꯔꯛꯄꯤꯕ ꯍꯥꯏꯔꯒꯗꯤ ꯋꯥꯔꯗꯤ ꯄꯤꯁ ꯁꯨꯡꯂꯥꯛ ꯂꯥꯎꯏ ꯑꯁꯤ ꯅꯥꯏ ꯊꯣꯛꯀꯗꯕꯗꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯇꯥꯟꯅꯕꯤꯔꯒ ꯐꯖꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯄꯤꯔꯒ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅꯒꯤꯗꯧꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄꯤꯌꯨ ꯑꯩꯗꯤ ꯃꯅꯤꯄꯨꯔꯁꯦ 2022ꯗ ꯆꯠꯂꯨꯕꯗꯣ ꯌꯥꯝ ꯊꯤꯅ ꯏꯪꯉꯦ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯁꯣꯝꯗ ꯆꯥꯎꯊꯣꯛꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯄꯨꯡꯆꯣꯞ ꯆꯣꯞꯄꯦ ꯑꯩꯁꯨ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯁꯔꯀꯥꯔꯗꯣ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯉꯥꯏꯅ ꯅꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯀꯣ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯤ ꯏ ꯃꯔꯤ ꯑꯃꯠꯇꯅꯤꯅꯀꯣ ꯃꯩꯇꯩ ꯑꯃꯅ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗꯀꯣ ꯑꯦꯚ꯭ꯔꯤ ꯃꯐꯝꯗ ꯇꯥꯗꯨꯅ ꯃꯐꯝꯗꯨꯒꯤ ꯆꯥꯎꯈꯠꯄ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡꯗ ꯀꯃꯥꯏꯅ ꯐꯥꯎꯏ ꯍꯥꯏꯕꯗ ꯃꯄꯥꯟꯗ ꯂꯩꯕ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗ ꯏꯁꯥꯒꯤ ꯑꯣꯏꯕꯁꯦ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ